ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯃꯨꯛꯇ ꯇꯔꯦꯠ ꯍꯥꯠꯄ ꯅꯣꯡꯃ ꯈꯨꯜ ꯑꯃꯗ ꯂꯩꯕ ꯌꯥꯝꯅ ꯇꯟꯕ ꯂꯧꯁꯤꯡꯗꯤ ꯌꯥꯝꯅ ꯁꯤꯡꯕ ꯅꯨꯄꯥ ꯑꯃ ꯈꯨꯜꯒꯤ ꯀꯩꯊꯦꯜ ꯃꯇꯥꯏꯗ ꯂꯩꯕ ꯍꯣꯇꯦꯜ ꯑꯃꯗ ꯇꯟ ꯆꯥ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯏ ꯃꯍꯥꯛꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯇꯟ ꯆꯥꯔꯤꯉꯩ ꯃꯥꯒꯤ ꯇꯟ ꯑꯗꯨꯗ ꯌꯥꯝꯂꯕ ꯍꯌꯤꯡ ꯃꯌꯥꯝ ꯑꯃ ꯍꯦꯛꯇ ꯇꯣꯡꯉꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯇꯥꯜꯂꯤ ꯑꯗꯨꯕꯨ ꯍꯌꯤꯡꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯇꯟ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯇꯣꯡꯉꯤ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯆꯥꯎꯔꯕ ꯈꯨꯄꯥꯛ ꯑꯗꯨꯅ ꯍꯌꯤꯡ ꯃꯌꯥꯝ ꯑꯗꯨꯗ ꯀꯟꯅ ꯊꯥꯖꯤꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯨꯕꯥꯛ ꯑꯗꯨ ꯊꯥꯡꯒꯠꯂꯒ ꯌꯦꯡꯕꯗꯗꯤ ꯍꯌꯤꯡ 8 ꯁꯤꯔꯝꯂꯦ ꯃꯗꯨꯗ ꯃꯍꯥꯛꯅ ꯍꯦꯔꯥ ꯑꯃꯨꯛꯇ 8 ꯍꯥꯠꯄ ꯉꯝꯕ ꯑꯩꯅ ꯀꯔꯤꯒꯤ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯟ ꯇꯥꯟꯖꯔꯨꯒꯅꯤ ꯑꯁꯨꯛ ꯀꯟꯕ ꯑꯩꯕꯨ ꯀꯥꯟꯅꯗꯦ ꯂꯪꯐꯩꯗ ꯆꯠꯂꯒ ꯁꯦꯟ ꯇꯥꯜꯂꯨꯒꯦ ꯃꯁꯤ ꯈꯜꯂꯒ ꯅꯨꯄꯥ ꯑꯗꯨꯅ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯃꯍꯥꯛ ꯂꯪꯐꯩꯗ ꯂꯥꯛꯏ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯆꯤꯡꯒꯤ ꯎꯃꯪ ꯑꯃꯒꯤ ꯃꯌꯥꯏꯗ ꯂꯩꯕ ꯂꯝꯕꯤ ꯑꯃꯗ ꯃꯍꯥꯛ ꯑꯁꯨꯝ ꯂꯥꯛꯏ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯌꯥꯝꯅ ꯁꯣꯜꯂꯕ ꯊꯦꯡꯒꯨ ꯑꯃ ꯂꯩꯃꯥꯏꯗ ꯇꯞꯅ ꯇꯞꯅ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯊꯦꯡꯒꯨ ꯑꯗꯨꯗ ꯃꯥꯅ ꯄꯣꯔꯛꯄ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯤꯖꯕꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯊꯦꯡꯒꯨ ꯑꯗꯣ ꯅꯨꯄꯥ ꯑꯗꯨꯅ ꯃꯔꯨꯞ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯣꯔꯛꯄ ꯈꯥꯎ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯃꯥꯒꯤ ꯈꯣꯡꯂꯣꯏꯅꯤ ꯈꯟꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯑꯆꯧꯕ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯌꯥꯝꯅ ꯄꯤꯛꯄ ꯍꯦꯛ ꯌꯦꯡꯕꯗ ꯑꯄꯤꯛꯄ ꯅꯨꯡꯗꯨꯡꯃꯨꯛ ꯆꯥꯎꯕ ꯎꯆꯦꯛ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯁꯤꯔꯕ ꯖꯥꯠꯂ ꯈꯟꯗꯨꯅ ꯌꯦꯡꯕꯗ ꯁꯤꯕꯃꯛꯇꯤ ꯁꯤꯔꯝꯗꯦ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯅ ꯄꯣꯔꯛꯄ ꯏꯁꯤꯡ ꯈꯔ ꯎꯆꯦꯛ ꯑꯗꯨꯗ ꯄꯤꯊꯛꯄꯤꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯏꯁꯤꯡ ꯄꯤꯊꯛꯂꯨꯕꯗꯒꯤ ꯎꯆꯦꯛ ꯑꯗꯨ ꯃꯁꯥ ꯈꯔ ꯀꯟꯈꯠꯂꯛꯈꯤ ꯑꯗꯨꯕꯨ ꯄꯥꯏꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯑꯗꯨꯗꯤ ꯌꯥꯎꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯎꯆꯦꯛ ꯃꯆꯥ ꯑꯗꯨ ꯍꯨꯟꯗꯣꯛꯂꯒ ꯊꯝꯂꯝꯂꯕꯗꯤ ꯑꯇꯣꯞꯄ ꯁꯥꯅ ꯆꯥꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯥꯒꯤ ꯈꯥꯎꯗ ꯍꯥꯞꯆꯤꯟꯗꯨꯅ ꯄꯨꯔꯛꯈꯤ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯅ ꯖꯤꯕ ꯑꯅꯤ ꯀꯟꯖꯕꯒꯤ ꯃꯁꯥꯗ ꯍꯔꯥꯎꯗꯨꯅ ꯍꯨꯏ ꯈꯣꯡꯗꯨꯅ ꯑꯁꯨꯝ ꯆꯠꯂꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯀ꯭ꯋꯥ ꯊꯧꯔꯤ ꯃꯀꯛ ꯑꯃ ꯂꯝꯕꯤ ꯑꯗꯨꯗ ꯇꯥꯔꯝꯈꯤ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯊꯧꯔꯤ ꯑꯗꯨ ꯀꯣꯟꯅꯗ ꯀꯥꯟꯅꯔꯛꯄ ꯌꯥꯏ ꯈꯟꯗꯨꯅ ꯃꯥꯒꯤ ꯈꯥꯎꯗ ꯍꯥꯞꯆꯤꯟꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯋꯥꯔꯗꯨꯅ ꯎꯈꯥ ꯑꯃꯒꯤ ꯃꯈꯣꯡꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤ ꯑꯗꯨꯒ ꯃꯥꯅ ꯄꯣꯔꯛꯄ ꯑꯆꯥ ꯑꯊꯛ ꯈꯔꯁꯨ ꯆꯥꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯎ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯐꯝꯂꯤꯉꯩ ꯃꯥꯒꯤ ꯃꯀꯣꯛꯇ ꯎꯍꯩ ꯑꯃ ꯇꯥꯔꯛꯇꯨꯅ ꯃꯥꯒꯤ ꯃꯀꯣꯛꯇ ꯄꯥꯟꯈꯤ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯎꯍꯩ ꯑꯗꯨ ꯈꯨꯟꯒꯠꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯎꯍꯩ ꯑꯗꯨ ꯌꯥꯝꯅ ꯊꯤꯕ ꯅꯨꯡ ꯃꯥꯟꯕ ꯎꯍꯩ ꯑꯃ ꯑꯣꯏꯔꯝꯈꯤ ꯎꯍꯩ ꯑꯗꯨ ꯃꯥꯅ ꯉꯥꯊꯔꯒ ꯐꯝꯂꯤꯕ ꯎ ꯑꯗꯨꯒꯤ ꯃꯍꯩ ꯑꯣꯏꯔꯝꯃꯤ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯎꯍꯩ ꯑꯗꯨꯒꯤ ꯃꯍꯥꯎ ꯑꯗꯨ ꯀꯝꯗꯧꯕ ꯖꯥꯠꯅꯣ ꯌꯦꯡꯒꯦ ꯈꯟꯗꯨꯅ ꯎꯍꯩ ꯑꯗꯨ ꯁꯦꯒꯥꯏꯈꯤ ꯃꯗꯨꯗ ꯎꯍꯩ ꯑꯗꯨ ꯌꯥꯝꯅ ꯍꯥꯎꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯦꯛ ꯁꯦꯒꯥꯏꯕꯗ ꯃꯍꯤꯅ ꯖꯣꯔꯣ ꯖꯣꯔꯣ ꯍꯩꯊꯔꯛꯏ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯎꯍꯩ ꯑꯗꯨ ꯆꯥꯗꯨꯅ ꯌꯦꯡꯕꯗꯗꯤ ꯌꯥꯝꯅ ꯍꯥꯎꯕ ꯎꯍꯩ ꯑꯣꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯎꯍꯩ ꯑꯗꯨ ꯈꯔ ꯍꯦꯛꯂꯒ ꯃꯥꯒꯤ ꯈꯥꯎꯗ ꯍꯥꯞꯆꯤꯟꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯆꯠꯈꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤ ꯑꯗꯨꯗ ꯏꯔꯣꯏꯒꯤ ꯃꯆꯤꯅ ꯁꯥꯕ ꯈꯣꯡꯅꯕꯒꯤ ꯖꯟꯇ꯭ꯔ ꯑꯃ ꯇꯥꯔꯝꯕ ꯊꯦꯡꯅꯈꯤ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯖꯟꯇ꯭ꯔ ꯑꯗꯨ ꯃꯆꯤꯟꯅ ꯀꯥꯝꯗꯨꯅ ꯈꯣꯡꯂꯨꯕꯗꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯧꯈꯤ ꯈꯣꯡꯂꯤꯕ ꯃꯁꯥ ꯐꯥꯎꯕ ꯇꯥꯕ ꯉꯝꯖꯗꯦ ꯑꯗꯨꯒꯨꯝꯂꯕ ꯑꯉꯛꯄ ꯏꯔꯣꯏꯒꯤ ꯃꯆꯤꯅ ꯁꯦꯝꯕ ꯖꯟꯇ꯭ꯔ ꯑꯗꯨ ꯃꯍꯥꯛꯅ ꯃꯥꯒꯤ ꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯁꯨꯝ ꯂꯥꯛꯏ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯨꯃꯤꯠ ꯑꯁꯨꯝ ꯇꯥꯁꯤꯜꯂꯛꯈꯤ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯑꯍꯤꯡ ꯂꯦꯛꯄ ꯌꯥꯕ ꯌꯨꯝꯒꯨꯝꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯐꯪꯈꯤꯗꯦ ꯃꯁꯤꯗꯒꯤ ꯃꯃꯩꯊꯪꯗ ꯅꯨꯄꯥ ꯑꯗꯨꯅ ꯎꯊꯛꯇ ꯀꯥꯈꯠꯂꯒ ꯌꯦꯡꯕꯗꯗꯤ ꯆꯥꯎꯔꯕ ꯌꯨꯝ ꯑꯃ ꯎꯈꯤ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯇꯨꯅ ꯌꯨꯝ ꯑꯗꯨꯗ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯊꯣꯡ ꯑꯃꯨꯛꯇ ꯍꯥꯡꯉꯨ ꯍꯥꯏꯅ ꯀꯟꯅ ꯀꯟꯅ ꯀꯧꯈꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯈꯨꯝꯂꯛꯈꯤꯗꯦ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯅꯝꯗꯨꯅ ꯌꯦꯡꯕꯗꯗꯤ ꯊꯣꯡ ꯑꯗꯨ ꯄꯣꯅꯥ ꯄꯥꯜꯂꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯅꯨꯄꯥ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯒ ꯇꯨꯝꯗꯨꯅ ꯂꯩꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯥ ꯑꯗꯨꯅ ꯑꯀꯟꯕ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯔꯤ ꯂꯥꯛꯄꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ
ꯑꯗꯨꯝꯅ ꯌꯦꯡꯉꯨꯕꯗ ꯑꯀꯤꯕ ꯐꯪꯂꯕ ꯆꯥꯎꯔꯕ ꯍꯤꯡꯆꯥꯕ ꯑꯃ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯄꯒ ꯂꯩꯔꯝꯈꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯅꯅꯕ ꯀꯟꯅ ꯀꯟꯅ ꯀꯧꯔꯛꯈꯤ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯤꯍꯨꯟ ꯁꯨꯗ꯭ꯔꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯏꯕꯛ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯍꯥꯏ ꯀꯅꯥꯅꯣ ꯊꯣꯡ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯂꯥꯎꯔꯤꯕ ꯅꯪꯕꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯍꯥꯏ ꯇꯥꯏꯕꯪꯃꯤ ꯅꯪ ꯉꯁꯤꯗꯤ ꯑꯩꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯕ ꯇꯥꯔꯦ ꯊꯣꯡ ꯑꯁꯤ ꯍꯥꯡꯉꯨ ꯑꯁꯨꯝꯅ ꯀꯟꯅ ꯀꯟꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯁꯦ ꯇꯥꯏꯕꯪꯃꯤ ꯑꯣꯏꯖꯔꯕꯁꯨ ꯀꯟꯕꯗꯤ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯀꯜꯂꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯂꯣꯏ ꯃꯗꯨꯗ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯀꯣꯛꯇ ꯌꯥꯎꯕ ꯍꯤꯛꯄꯤ ꯑꯃ ꯑꯩꯉꯣꯟꯗ ꯂꯪꯊꯣꯔꯛꯎ ꯃꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯆꯥꯎꯔꯕꯗꯤ ꯅꯪꯅ ꯀꯟꯕ ꯁꯛꯆꯧ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯅꯪꯒꯤ ꯍꯥꯟꯅ ꯂꯪꯉꯛꯎ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯊꯔꯥꯏ ꯀꯣꯛꯄꯤ ꯑꯃꯨꯛ ꯆꯥꯎꯕ ꯍꯤꯛꯄꯤ ꯑꯃ ꯂꯪꯁꯤꯜꯂꯛꯏ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯑꯃꯨꯛ ꯌꯦꯡꯉꯨ ꯃꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯉꯁꯥꯏ ꯈꯥꯎꯗ ꯍꯥꯞꯆꯤꯟꯈꯤꯕ ꯊꯦꯡꯒꯨ ꯑꯗꯨ ꯍꯤꯡꯆꯥꯕ ꯑꯗꯨꯗ ꯂꯪꯁꯤꯟꯈꯤ ꯃꯗꯨꯗ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯏꯁ ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕ ꯑꯗꯨ ꯈꯃꯨꯛ ꯇꯧꯏ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯅꯪꯒꯤ ꯅꯀꯣꯛꯇ ꯍꯧꯕ ꯁꯝ ꯑꯃ ꯐꯣꯏꯗꯠꯂꯒ ꯂꯪꯊꯣꯔꯛꯎ ꯃꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯜꯂꯕꯗꯤ ꯑꯩꯕꯨ ꯉꯝꯕ ꯁꯛꯆꯧ ꯃꯁꯤ ꯍꯥꯏꯔꯛꯄꯗ ꯅꯨꯄꯥ ꯑꯗꯨꯅ ꯉꯁꯥꯏ ꯃꯥꯅ ꯈꯨꯟꯈꯤꯕ ꯀ꯭ꯋꯥ ꯊꯧꯔꯤ ꯃꯀꯛ ꯑꯗꯨ ꯍꯤꯡꯆꯥꯕ ꯑꯗꯨꯗ ꯂꯪꯁꯤꯜꯂꯤ ꯃꯗꯨꯗ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯏꯁ ꯃꯁꯤꯗꯤ ꯑꯆꯝꯕ ꯃꯤꯑꯣꯏ ꯑꯣꯏꯔꯝꯃꯔꯣꯏ ꯃꯁꯤ ꯈꯜꯂꯒ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯉꯝꯖꯕꯤ ꯆꯥꯡꯗ ꯑꯃꯨꯛꯇ ꯂꯥꯎꯔꯛꯎ ꯑꯩꯒ ꯍꯧꯕ ꯇꯥꯟꯅꯁꯤ ꯍꯥꯏꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯍꯥꯟꯅ ꯂꯥꯎꯔꯣ ꯍꯥꯏꯅ ꯍꯤꯡꯆꯥꯕ ꯑꯗꯨꯗ ꯍꯥꯏꯕꯗꯒꯤ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯂꯥꯎꯕ ꯃꯈꯣꯜ ꯑꯗꯨꯗ ꯎꯃꯪ ꯑꯗꯨꯗ ꯂꯩꯕ ꯁꯥ ꯎꯆꯦꯛ ꯄꯨꯝꯅꯃꯛ ꯀꯣꯏꯄꯥꯏ ꯄꯥꯏꯈꯤ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯂꯥꯎꯔꯒꯦ ꯃꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯉꯁꯥꯏ ꯈꯨꯟꯈꯤꯕ ꯏꯔꯣꯏꯒꯤ ꯃꯆꯤꯅ ꯁꯦꯝꯕ ꯖꯟꯇ꯭ꯔ ꯑꯗꯨ ꯀꯟꯅ ꯀꯥꯝꯈꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯇꯞꯅ ꯀꯥꯝꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯧꯈꯤꯕꯅꯤ ꯑꯗꯨꯒꯨꯝꯂꯕ ꯖꯟꯇ꯭ꯔ ꯑꯗꯨ ꯍꯧꯖꯤꯛ ꯅꯨꯄꯥ ꯑꯗꯨꯅ ꯃꯅꯥꯀꯣꯡ ꯃꯦꯟꯁꯤꯜꯂꯒ ꯑꯔꯣꯏꯕꯤ ꯊꯥꯗꯨꯅ ꯀꯥꯝꯕꯗꯗꯤ ꯃꯈꯣꯜ ꯑꯗꯣ ꯍꯧꯃꯟꯈꯤꯕꯅ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯣ ꯇꯪꯈꯥꯏ ꯑꯃ ꯅꯤꯡꯈꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯍꯤꯡꯆꯥꯕ ꯑꯗꯨꯁꯨ ꯈꯣꯟꯖꯦꯜ ꯑꯗꯨ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯀꯥꯝꯕ ꯑꯗꯨ ꯂꯦꯞꯄꯒ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯉꯝꯂꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯌꯥꯗ꯭ꯔꯤ ꯆꯥꯡꯌꯦꯡ ꯌꯥꯝꯅ ꯋꯥꯠꯂꯤ ꯅꯪꯅ ꯂꯥꯎꯕꯗ ꯑꯩꯒꯤ ꯌꯨꯝꯁꯨ ꯊꯨꯒꯥꯏꯕꯤꯔꯦ ꯑꯗꯨꯅ ꯅꯪꯒꯤ ꯅꯄꯥꯡꯒꯜ ꯑꯗꯨ ꯆꯥꯡ ꯌꯦꯡꯒꯦ ꯁ꯭ꯋꯥꯏꯁꯤꯗ ꯇꯥꯔꯤꯕ ꯅꯨꯡꯁꯤꯡ ꯑꯁꯤ ꯆꯞꯈꯥꯏꯗꯨꯅ ꯃꯍꯤ ꯇꯥꯍꯟꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯇꯥꯍꯟꯕ ꯉꯝꯂꯒ ꯑꯩꯅ ꯀꯟꯕ ꯁꯛꯀꯅꯤ ꯑꯗꯨꯒ ꯅꯪꯅ ꯉꯝꯗ꯭ꯔꯒꯅ ꯅꯪ ꯑꯩꯒꯤ ꯏꯈꯥꯗ ꯂꯩꯒꯗꯕꯅꯤ ꯃꯁꯤ ꯍꯥꯏꯔꯒ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯇꯥꯕ ꯅꯨꯡ ꯑꯃ ꯀꯟꯅ ꯆꯞꯈꯥꯏꯕꯗ ꯏꯁꯤꯡ ꯃꯔꯤꯛ ꯑꯃ ꯇꯥꯔꯛꯏ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯞꯈꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯉꯁꯥꯏ ꯍꯦꯛꯈꯤꯕ ꯎꯍꯩ ꯑꯗꯨ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯂꯧꯊꯣꯛꯂꯒ ꯀꯟꯅ ꯆꯞꯈꯥꯏꯈꯤ ꯃꯗꯨꯗ ꯃꯍꯤ ꯑꯗꯣ ꯖꯣꯔꯣ ꯖꯣꯔꯣ ꯍꯩꯊꯔꯛꯂꯤ ꯃꯁꯤꯗꯒꯤ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯨꯡ ꯂꯪꯕꯗ ꯁꯥꯟꯕ ꯇꯥꯟꯅꯁꯤ ꯃꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯅꯨꯡ ꯑꯃ ꯑꯃꯨꯛ ꯈꯨꯜꯂꯒ ꯃꯊꯛꯇ ꯂꯪꯈꯠꯂꯤ ꯅꯨꯡ ꯑꯗꯨ ꯐꯅ ꯀꯨꯏꯅ ꯇꯥꯔꯛꯇꯦ ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯥꯔꯛꯈꯤ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯂꯪꯉꯒꯦ ꯃꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯉꯁꯥꯏ ꯄꯣꯔꯛꯈꯤꯕ ꯎꯆꯦꯛ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯧꯊꯣꯛꯑꯒ ꯃꯍꯥꯛꯅ ꯋꯥꯡꯅ ꯂꯪꯈꯠꯈꯤ ꯃꯗꯨꯗꯒꯤ ꯎꯆꯦꯛ ꯑꯗꯣ ꯑꯗꯨꯝ ꯄꯥꯏꯈ꯭ꯔꯦ ꯁꯣꯝꯗꯅ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯅꯨꯡ ꯑꯗꯨ ꯁꯨꯡꯇꯥ ꯇꯥꯔꯛꯇꯕ ꯑꯗꯨꯗ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯅꯪꯅ ꯉꯝꯕ ꯁꯛꯆꯔꯣ ꯍꯥꯏꯗꯨꯅ ꯈꯣꯏꯔꯝꯈꯤ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯄꯤꯌꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯆꯠꯈꯤꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯅꯪꯒ ꯐꯨꯅꯕ ꯇꯥꯕꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯑꯩ ꯁꯅꯥ ꯂꯨꯄꯥꯗꯨ ꯑꯣꯏꯅ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯤ ꯀꯌꯥ ꯍꯥꯠꯄꯗ ꯌꯥꯎꯔꯛꯄ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯈꯤ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩ ꯌꯨꯝꯗ ꯍꯜꯂꯨꯔꯒꯦ ꯈꯟꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯌꯨꯝꯗꯒꯤ ꯃꯌꯨꯝꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯈꯤ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨ ꯌꯨꯝ ꯌꯧꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯄꯤꯔꯛꯄ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ